ꯚꯥꯏ ꯆꯪꯂꯥꯎ ꯂꯥꯛꯑꯣ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗ ꯂꯦꯞꯇ ꯂꯩꯔꯤꯗꯨꯕꯣ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯌꯦꯡꯉꯨꯁꯦ ꯍꯥꯏꯔꯣ ꯂꯥꯛꯑꯣ ꯆꯪꯂꯥꯎ ꯂꯥꯛꯑꯣ ꯐꯥꯃꯨ ꯂꯥꯛꯑꯣꯅꯦ ꯁꯤꯗ ꯀꯔꯤꯅꯣꯅꯦ ꯑꯗꯨꯗ ꯕꯤꯈ꯭ꯌꯥꯔꯤꯗꯧꯅ ꯂꯦꯞꯇ ꯂꯩꯔꯤꯗꯨꯕꯣ ꯅꯪꯕꯣ ꯆꯪꯂꯥꯎ ꯂꯥꯛꯑꯣ ꯁꯤꯗ ꯀꯝꯗꯧꯔꯒꯦ ꯅꯪꯕꯣ ꯗꯥꯏꯔꯤꯌꯥ ꯇꯧꯔꯕꯣ ꯅꯁꯥꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯪꯁꯨ ꯍꯥꯏꯕ ꯚꯥꯏ ꯌꯧꯔꯛꯄꯒ ꯍꯥꯠꯂꯤꯍꯦ ꯑꯗꯨꯕꯨꯔꯣ ꯅꯪ ꯁꯥꯏꯒꯤ ꯃꯃꯥꯗꯣ ꯃꯈꯣꯏꯒꯤꯅꯦ ꯌꯨꯝꯂꯣꯟꯅꯕꯒꯤ ꯑꯉꯥꯡ ꯑꯃꯒꯤ ꯁꯅꯥ ꯊꯠꯂꯝꯃꯦꯅ ꯀꯣꯏꯂꯥꯎ ꯂꯥꯎꯅꯍꯧꯔꯤꯅꯤ ꯅꯪꯕꯣ ꯑꯆꯨꯝꯕ꯭ꯔ ꯚꯥꯏ ꯑꯁ ꯀꯥꯏꯍꯦ ꯑꯗꯨꯗꯤ ꯃꯤ ꯑꯁ ꯑꯗꯨ ꯚꯥꯏ ꯅꯣꯏ ꯕꯕꯥꯅꯅꯦ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤ ꯑꯃ ꯂꯨꯝꯅ ꯂꯩꯗꯨ ꯅꯈꯣꯏ ꯏꯃꯥꯇꯣꯟ ꯑꯣꯏꯗꯧꯔꯤ ꯃꯥꯜꯂꯦꯗ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤꯗꯣ ꯅꯪ ꯈꯪꯗ꯭ꯔꯣ ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯍꯋꯥꯏꯖꯥꯔ ꯌꯥꯝ ꯆꯥꯕ ꯐꯪꯉꯅꯤ ꯑꯩꯗꯤ ꯌꯥꯝ ꯐꯔꯦ ꯀꯩꯅꯣ ꯑꯗꯨ ꯚꯥꯏ ꯅꯪ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯦ ꯔꯟꯖꯤꯇꯥꯗꯣ ꯅꯪ ꯇꯣꯛꯅꯔꯣꯕꯣ ꯑꯩ ꯃꯥꯏ ꯄꯥꯎꯁꯤ ꯇꯝꯅꯤꯡꯗꯦ ꯃꯃꯥꯟꯅꯕꯤ ꯃꯣꯕꯥꯏꯜ ꯍꯨꯔꯥꯜꯂꯛꯏꯅꯦ ꯃꯥꯕꯣ ꯇꯟꯗ꯭ꯔꯣ ꯚꯥꯏ ꯇꯣꯛꯅꯔꯣ ꯃꯥ ꯅꯪꯅ ꯑꯣꯟꯅ ꯇꯩꯅ ꯇꯥꯗꯨꯅꯅꯦ ꯚꯥꯏ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯍꯨꯔꯥꯟꯈꯤ ꯍꯥꯏꯕꯅꯤꯅꯦ ꯑꯗꯨ ꯚꯥꯏ ꯐꯔꯦꯁꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪꯒꯤ ꯁꯥꯏꯗꯣ ꯅꯪ ꯁꯥꯏ ꯚꯤꯛꯇꯣꯔꯤꯌꯥꯗꯣ ꯅꯍꯥꯟꯅꯦ ꯊꯧꯕꯥꯜꯗꯅꯦ ꯃꯃꯥꯟꯅꯕ ꯑꯃꯒ ꯃꯥꯒꯅꯦ ꯃꯁꯥꯗꯨ ꯆꯣꯛꯊꯔꯞ ꯇꯧꯔꯒ ꯌꯥꯝ ꯃꯈꯥꯗꯤ ꯇꯝꯅꯤꯡꯗ꯭ꯔꯦ ꯚꯥꯏ ꯅꯪꯁꯨ ꯏꯕꯣ ꯃꯤꯠꯀꯤ ꯗꯥꯛꯇꯔ ꯑꯃ ꯌꯦꯡꯊꯣꯛꯄ ꯌꯥꯔꯦꯗ ꯑꯩꯅꯤꯅꯦ ꯚꯥꯏ ꯈꯪꯗ꯭ꯔꯣ ꯂꯩꯍꯧꯔꯤꯗꯣ ꯑꯩꯅꯤꯅꯦ ꯃꯥꯒ ꯂꯦꯞꯐꯝꯃꯤꯗꯣ ꯑꯩꯅꯤꯅꯦ ꯑꯩ ꯐꯥꯎ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯐꯔꯦꯁꯦ ꯚꯥꯏ ꯍꯥꯠꯅꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯑꯁꯤ ꯚꯥꯏ ꯑꯩ ꯉꯁꯤ ꯂꯥꯛꯏꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯗ ꯍꯪꯒꯦꯗꯅ ꯂꯥꯛꯏꯅꯤ ꯅꯪꯅꯦ ꯊꯣꯏꯕꯤ ꯂꯩꯅꯥ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯕ ꯍꯥ ꯊꯣꯏꯕꯤ ꯂꯩꯅꯥ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣꯕ ꯑꯩꯗꯤ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤ ꯚꯥꯏ ꯅꯪꯕꯨ ꯊꯣꯏꯕꯤ ꯂꯩꯅꯥ ꯅꯥꯔꯕꯣ ꯍꯥ ꯊꯣꯏꯕꯤ ꯂꯩꯅꯥ ꯅꯥꯔꯕꯕ ꯅꯪꯕꯨ ꯚꯥꯏ ꯅꯪꯁꯨ ꯍꯥꯏꯕ ꯑꯩꯒꯤ ꯅꯠꯇꯦꯕ ꯚꯤꯛꯇꯣꯔꯤꯌꯥꯗꯣ ꯊꯣꯏꯕꯤ ꯂꯩꯅꯥ ꯅꯥꯏ ꯊꯣꯏꯕꯤ ꯂꯩꯅꯥ ꯅꯥꯏ ꯍꯥꯏꯗꯅꯅꯦ ꯇꯣꯏꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩ ꯀꯔꯤꯅꯣ ꯈꯪꯗꯦ ꯊꯣꯏꯕꯤ ꯂꯩꯅꯥꯁꯤ ꯅꯪꯕꯨ ꯈꯪꯕ꯭ꯔꯕ ꯀꯔꯤꯅꯣꯕ ꯀꯔꯤ ꯂꯩꯅꯥꯅꯣ ꯑꯃꯨꯛꯇꯁꯨ ꯇꯥꯗꯦꯕ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯌꯦꯕ ꯃꯥꯅ ꯈꯪꯕ꯭ꯔꯣ ꯅꯪꯕꯣ ꯚꯥꯏ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯗ ꯀꯔꯤ ꯂꯩꯅꯥꯅꯣ ꯑꯗꯨꯕꯨ ꯂꯥꯏꯑꯣꯡ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯑꯗꯨꯗꯤ ꯒꯥꯏꯅꯤꯒꯤ ꯗꯣꯛꯇꯔ ꯑꯝꯗ ꯍꯪꯉꯨꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯒꯥꯏꯅꯤ ꯗꯣꯛꯇꯔꯗ ꯍꯪꯉꯨꯔꯣ ꯚꯥꯏ ꯑꯩꯗꯤ ꯈꯪꯗꯦꯕꯣ ꯉꯥꯏꯈꯣ ꯚꯥꯏ ꯑꯃꯒ ꯂꯩꯔꯤꯅꯦ ꯑꯩ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯩꯔꯤ ꯙꯥꯇꯨ ꯆꯠꯄ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ ꯚꯥꯏ ꯍꯥ ꯀꯔꯤ ꯂꯩꯅꯥꯅꯣ ꯁꯤꯁꯨ ꯈꯪꯗꯦ ꯑꯩꯗꯤ ꯁꯤ ꯂꯩꯅꯥꯁꯤ ꯅꯪ ꯈꯪꯕ꯭ꯔꯕ ꯚꯥꯏ ꯀꯔꯤ ꯂꯩꯅꯥꯅꯣꯕ ꯁꯤꯕꯣ ꯚꯥꯏ ꯑꯩ ꯅꯪ ꯋꯥꯁꯦ ꯀꯣꯛꯀ ꯉꯥꯎꯔꯛꯏꯗ ꯚꯥꯏ ꯊꯣꯏꯕꯤ ꯂꯩꯅꯥ ꯑꯃꯨꯛ ꯍꯥꯏ ꯑꯗꯒꯤ ꯙꯥꯇꯨ ꯆꯠꯄ ꯑꯃꯨꯛ ꯍꯥꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯉꯥꯛꯇ ꯌꯦꯡꯒꯦ ꯈꯜꯂꯤꯁꯦ ꯀꯣꯛꯀꯥꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯋꯦ ꯚꯥꯏ ꯑꯩ ꯃꯊꯥ ꯁꯥꯏ ꯂꯥꯛꯑꯣ ꯅꯪꯒꯤ ꯋꯥꯁꯤꯗꯅꯦ ꯗꯥꯛꯇꯔ ꯕꯤꯂꯥꯁꯤꯅꯤꯗ ꯑꯣꯏꯅ ꯆꯠꯂ ꯍꯪꯉꯨꯕꯅ ꯐꯔꯅꯤ ꯂꯥꯛꯑꯣ ꯚꯥꯏ ꯂꯥꯛꯑꯣ ꯑꯗꯨꯅ ꯐꯔꯅꯤ ꯌꯥꯏ ꯚꯥꯏ ꯍꯪꯉꯨꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅꯤ ꯆꯠꯂ ꯍꯪꯉꯨꯁꯤ ꯂꯥꯛꯑꯣ